Akasbani Imphal Ngangbam Nganthoi na pau pazari ahanbada maru oiba pau Manipur da miyoi 136 nauna COVID-19 positive oiba thengnare apunba positive masing 15,958 sure lemongrass thanaba lupa koti 3,09,000 gi project ayaba pibinaba Rajya Sarkar na kendra da taksinkhre amasung lebak asida COVID-19 dagi naba pharakpagi sang sada 42.29 yaure Laibak asina malemgi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoy kyana sulan phamasida mai paknabagi damak Akasbani Imphal gi ipau gi khuthangda mipung khudingmangna araiba thawang ahum face mask uppa amaga phut taruk lapnana leinaba mai mit amadi khut satoina hamdoktuna tarutanana thamnaba apil tawri Manipuri film gi saknairabi mama sabi longjam ongbi lalita bina COVID-19 dagi ngakthoknaba miyamda apil tawraduna hai On dia radio bu tabi rupa khwai punamakbu ahanba maktada longjam ongbi lalita bina khurumjari haujik phawbagi oina COVID-19 gi vaccine pothok tribana maram oidana laichat asidagi ngakthoknanaba amata ngairaba pambaidi section ba haiba asina oidi sarkarna laichat ase thingnanaba kanna hotnariba asigi mathakta aikhoi pumnamakna wakhan taminadana laichat asidagi ngakthoknaba Tangai phadaba niyom ahum asi ngakna satminasi aikhoi khudingmakna yumdagi mapan hek thokpaga face mask soidana upsi sapon natraga hand wash sizinaduna khutsa seng hamtoksi aduga mi amaga gi marakta phut taruk lapna laisi section ba haiba asina isa amadi aigi nungsijaraba imung manung miyambu laichat asidagi kanba ngamgadoribani amukka hanar khurumjari Haujik mapung oiba pau Manipur da hauki bapung kunmari da miyoi 136 nauna COVID-19 positive oiba thengnare masi tharaga apunba positive oiba masing 15,958 sure aduga hairiba matam asida miyoi 210 laina asina nabadagi fagalakhi masi tharaga apunba naba fagalakpa masing 19,735 yaure naba pharakpagi sangsa da 43.3 amani haujik active case 2,500 subna ahum leiri COVID-19 Common Control Room na ngarang numidang wairam thokiba serol amada hai ngarang COVID-19 na naba miyoi mari nauna sikhibaga loinana haujik phawbada laichat asina sikhiba punba masing 2,958 sure leikidraba miyoi sing adu Imphal West gi sahi 93 sura binupi ama Imphal East gi sahi 40 amasung 45 suraba nupa ani amasung Churachandpur jila dagi sahi 39 suraba nupa amani Laibak asigi miyambu COVID-19 dagi ngakthoknaba tangai phadaba chana kanglon sing ngakna chatnabagi matangda Pradhan Mantri Narendra Modi na hudokhiba jan andolan campaign Manipur da sumai pakna chathari miyamgi lusingba amadi sarkar gi makok thongba official kyana susaruk yaduna jan andolan asi mapung phahanaba honari thabaktagi potharaba Bharat Lanmi gi general Konsam Himaloy na COVID-19 dagi ngakthoknaba miyamda appeal tawduna hai Mayambu General Konsam Himalaya Singna Kurumjari COVID-19 ki matangda tangai fadaba niyom ahum ngaknanaba mayam punawapu ahakna apil tawjari ahanbada yumdagi mapan hek thorpaga face mask soidana upsi ani sugada sapon natraga hand wash sizinaduna khutsa seng hamtoksi amasung ahum sugada mi amagi marakta puttaruki social distancing thamsi section ba haibasina isa akhoi nungsiraba imung manung amadi miyambu laichat asidagi kanba ngamgadori bani mayambu amuhanna khurumjari Rajya Tribal Affairs and Hills Department na Kendra Sarkar dagi Rajya sigi lam hectare 150 da lemongrass thanaba lupa koti 3,09,000 longi oigadaba project ama ayaba pibinaba taksinkhre Imphal da ngarang Mukhyamantri gi secretariat Mukhyamantri N Birena Sabhapati oiduna popi pambi thabagi mahuta lemongrass thananaba khananainabagi thoramda Tribal Affairs Department ki official singna wafam asi phongdokhibani Mukhyamantri N Birena lusingba sarkar asina War on Drugs campaign mai paknanaba lepalaitana honari Ukhrul jila gi tongan ba khulgi lusingba sing miyamgi mihut amasung sarkar gi makok thongba official kaya saruk yaduna pangthokiba mifam aduda lemongrass thaduna hingnabagi atop lambi ama oinanabagi matangda kupna khananainakhi mifam aduda Mukhyamantri na hai
popi pambi tharibasinggi mahutta lemongrass thaduna hingnabagi lambi oinaba sarkarna honaduna lakli makhatana lemongrass thaba yabasinggi khulsing masa khangdoknabasu mukhyamantri official singda khanghanki nongpok sekmai police station na leba asigi khwaidagi phaba police station gi mana pirakpada nungaiba phongdokpagi thorom ama ngarang thobal da pangthokre thorom aduda saruk yakhiba thobal gi SP Dr S Ibomsana hai miyamgi matengdagi police station asina lemjaningai oireba mana asi phanglakpani matungdasu police station asina paikhalakpa thabak thoromsingda miyamna mateng pangbinaba SP na appeal tawkhi Kaksing district police na serau thongda charok sing check tawbada sajik tampaklomda motorcycle tongduna lakpa miyoi amadagi sapon hapa box puduna lakpa brown sugar ni haina jingnaba polam sing phagatle pharaba miyoi adu sugnu police station da sinakre hairi tabiri ba pawasi akasbani Imphal dagini leiba asida covid-19 dagi naba pharakpagi sangsa da 39.2 yaure leina asigi active case ki masing lakh 3,8,738 oiri masi haukiba numit 153 ni gi manungda khwaidagi nemba changni Haksel Mantraloy gi Cherol Manhai Leina asigi anoba case ki masingdagi phagalakpagi sangna hengalappadagi phibam asi oirakpani Bharata apunba positive case ki sada 3.2 tamak active case oina leiri haukiba numit nipani da nongmada leina asina nauna naba miyogi masingdagi phagalakpagi sangna heli haukiba pung 13 da miyoy lising ni phuni thoi changwa 138 leina asidagi phagalakpaga loinana haujik phawbada punna miyoy lakh 40,59,719 COVID-19 dagi naba phakre haukiba pung 13 da leba asida miyoy changwa 12 sikhibaga loinana punna miyoy lakh 1,38,7 leina asina sikre sibagi chang sada 1.35 oiri Imphal da ngasi phongba pause singi maroiba pausingi damak Ngangom Kiran leire Kiran Thagachari Nganthoi Imphal ngasi phongba pause singda maroina phongnariba pau khra pan matarabadi ADC tarukta seasonana bagari chief minister na sinakiba amasung COVID-19 ga marilena pau singa sin haibatai morning bell da ADC Mikhal thuna pangthoklagani haiba chief minister gi wafum amasung ADC tarukki gari tarani pan yanthokiba pauna headline tawdun phone Imphal Free Fresh ta popi thaba to hanana state na lupa koti taruk lakh nipan gi project ayaba pibinaba center da hijackre haiba pauna han headline tawni Sanga Express English ta COVID-19 na miyoi mari amaga su laikhidre hanagi mantri Nanda Kumar COVID na naramlaba matungda laikhidre haina han headline tawri Manipur Mail da popi pambigi thariba singi atoppa hingnanabagi lambigi matangda CM na khanakre haba pauna han headline tawri People's Chronicle da state ki oina anoba case sama humputaruk thengnare nauna mari sikre haina han headline tawri Sanalebakta Nambul Turel taru tanal hananaba lenga ki thorang ningba kainingai oire Nambul Turel gi thong nambon bi makha amot akaina pik thangat le haiba paw photo konan headline tawduna phongli pongna phomda pung kunmari da mari laikhidre positive sam humputaruk hengat ki India gi oina pung kunmari da lising kuntra taret chamli kunmanga hengat ki haina ahan headline tawduna phong Sangai Express Manipuri da mari laikhidre laikhidaba Sani Marputra Mapan Yaure, ADC Mikhal Athubuda Pangtok Nabu Honari, Haiba, Siamgi Pausingna, headline Toduna Pong. Narol Git Hodangda, Sing the Paksana, Lemongrass Tana Nabu Torang Packet Pahore have a Chief Minister Wapum, Ahan headline Toduna Pong. COVID vaccine trial da voluntary Oina Saruk Yaki Baharianagi Home Minister, COVID-19 positive Ohare Haiba Pawamasu, Pausi Asigi, Anisup headline Toduna Pong. Huyalan Fauda, Manipur da sample. Lakmari lising kuntrani thoi sani marputrani pan test tawkre mioi lising kun manga chani pan yang kiteret positive oramba thengna ki haina ahan headline tawduna phone Isel Express ta Manipuri Loan Classical Language ki manung chalhanna bathabuk paikat pahore haiba Maharashtra lesema sana jawi pauna headline tawduna phone Irai bakta nauna mioi sam humputaruk positive oibada discharge tawbuna mioi chani tara oiduna active case masing lising ani chama pun sumna ohum da hantarak le haiba pau headline tawduna phone Nganthoi Thagatsari Kiran loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi mai mi taru tanana thamba haiba samba thawang ahum asingakna chatpinaba amuk hanna ningsingjari aroibada maruiba paw amuk hanna Manipur da miyoi chama hum phutaruk nauna COVID-19 positive oiba thengnare apunba positive masing lising kun manga chani pan yang khaitaret sure lemongrass thanaba lupa koti taruk lakh nipan gi project ayaba pibi na rajya sarkar na kendra da taksin khre amasung
लेबाक्सिदा कोविड 19 दगी नाबा फरकपगी चांग चादा 34.29 यौरे पाउ लोइजरे।